पावगी थरम सरू याबिरिबा ख्वाइ पुनम पुराजेन खुमुसमना तनाम नोकचबगा लोइना खुरमजरी हौजिंग असिगी मरुओइ पावसिंग मियामदा पिजरी पांथोकनी थोरांगलिबा संगाई फेस्टिवल सिबु कदोमदा थोकदोइनो गवर्नर ने एमएलए खरा चीफ सेक्रेटरी अमसुंग डीजीपी यावना खनखरे हौजि मखा ताबा पाव पिजरी मे अहुम लिसिंग अनि कुनगा हुमदोदगी थोरकेबा कांगलु मसेलगी तमथिरबा लाना मनम मोरदुना चही अनि थंगना थंगना पांथोरक्त्रबा मतुंगदा हौजिक लैरिबा मणिपुरगी प्रेसिडेंट्स रूल लेंगाना थासिगी कुनगा माथोदी कुंथ्रा फावबा मौसागुमना नुमित 10 नि सुपना मणिपुर संगाई फेस्टिवल लिसिंग अनि कुनगा मंगा हानादगी हेना पाक चावना पांथोकनी हाइदोना लखोलगलिबा थौरांगसिंग असिगी मायोक्ता कोकोमिना बॉयकॉट तौबा यावना खोंजंग असिबु लुप कयाना सगोनरकपा अमसुंग आईडीपी सिंगनसु फेस्टिवल असिगी मायोक्ता थासिगी कुंदा रिलीफ कैम्प पुनमक्ता वाकत खोंजंग चंगसिनगनी हाइदोना लाउथोरकपना हंदकी फेस्टिवल असि कदोमदा थोकदोइनो हाइबगी वांग हंगनरकले मौसागुमना फेस्टिवल असि पांथोकनबगीदमक मसिगी मेन भेन्यू ओइगनी थौरांगलिबा हप्ता कंजेबुंग अमसुंग भाइगा चंद्र ओपन एयर थिएटर ददी मचु ममेन संजिनबा यावना सेम साबा पुनबु लोसिलकले फेस्टिवल असिदा सरुक यागदबा सोलसिंग येंथोकनबा ड्रॉ ऑफ लॉर्ड्स सु हयेंग लेंगा की ट्रेड कमर्स एंड इंडस्ट्री लोइसंग नुंथिन पुंग मरी तारकबता पांथोकदौरी सेरक सिदा ngarang ahingdagi hauna imphal manungda lambi singi medianda MSPDCL gi staff singna machu gi maingan bo wire sing fit tawduna festival asida miyang gi punin sing sinaba thabak paikhalakre adumana handaki festival asibu boycott tawgani pangthok pigano masung saruk yaroi हाइनरप मियाम गे लुब अमसु आईडीपी सिंगी खोंपम हंदोरतबदगी ngasi numidaang waram pung manga makhairom tarpadagi rajbhavan da governor na share lodana festival asi matau karamna mai pahan gadagi haibagi matang da MLA khara amasung chief secretary amadi DGP yauna mifam pangthoktuna khanakre पाउसी असिना फंगबा पाउना हाइबदा ngasi numidaang waram gi mifam masida saruk yakhiba MLA singi manungda chief minister warama biren speaker TH Satyabrata गोविंदास कोंथौजम वाई खेमसान TH बसंत कुमार L सुशील द्रो अमसुंग TH बिसोजना चिंगमा ममांगी लेंगाक्ता मिनिस्टर ओरंबा MLA सिंग याउखी हाइरी मखोगी मरक्ता चीफ सेक्रेटरी DGP कमिश्नर होम टूरिज्म लोइसंगी डायरेक्टर अमसुंग सेक्रेटरी हुंगयो रोंगसांग सुसरु याखी हाइरी अदुमनमक राजभवन गी माइकैदगी दिंगसिगी मिफम असि पांगथोकनी थौरांगलिबा संगाई फेस्टिवल असिगी मतांगदा पांगथोकपनी अमसुंग मिफम असिदा फेस्टिवल असिदा मौसागुमना मियाम हुमना सरुक याहांदुना माइ पांगना पांगथोकनबा खन्ननैनबनि हाइमना चिंबगी मतांगदा ऑफिशियल ओइबा वाफम अमता फोंदोरखिदे अदुबो मिफम असिंग असि नुमिदांग पुंग 8 तारकपा दुआई फावबा पुंग अमा मखाइरोम चुपना पांगथोकी राजभवन की माइकैदगी मिफम असिगी मतांगदा करिगुमा वाफम अमता फोंदोरखिदबना मसिदा सरुक याखिबा MLA खरा असिना करि करम्बा वाफम सिंग फोंदोक्तुना गवर्नर दा खंगनखिबगे गवर्नर की माइकैदगी सु MLA सिंग असिदा मखोइना लौगदबा थौदांग सिंगी मतांगदसु करि पौताक पिखिबगे हाइबना सिंगबा खंबंगंखिद्रि अदुगा फेस्टिवल असि सोइदना पांगथोकलबदि थोनिंगदबा थौदोकसिंग थोरक पदना लेंगा की माइकैदगी करम्बा सेक्शन थौरांगसिंग लखोटकदगी हाइबगी मतांगदा गवर्नर का चीफ सेक्रेटरी अमसुंग DGP ना चिंबगी मरक्ता करी खनखिबगे हाइबदुसु खंबंगंखिद्रि पनबा याबदि पाउसी असिना हप्ता कांगजेबुंगदा मेन भेनु ओइगनी हाइना लेंगाना फोंदोरपदगी मफम असिदा अनिरक चत्तुना हक्थेंगना येंगसिलरुबनी अदुदा फेस्टिवल असिगी मेन गेट चलकपा मियोय पुनमक यामना सेक्शनना स्कूटनी तौबगा लोनेना मियोयसिंग अदुगी आधार कार्ड की नंबर फावबा लौबा हौरखरबनी बांग्लादेश की इंटरनेशनल क्राइम्स ट्रिब्यूनल अमगी वारोल बांग्लादेश की हाने प्राइम मिनिस्टर शेख हसीना अमसुंग होम मिनिस्टर कमल बुसिद्री फावबा थौरी याननबगी चैराक पीखरे हौजी मखाता पाउ पिजरी ममांगी कुमजाली सिंगनी कुनगा मरिगी जुलाई दगी हरोलगा अगस्त था फाव चतकीब बांग्लादेश की अकन बई हौनम थन बहोनबद मतम मदुगी प्राइम मिनिस्टर शेख हसीना अमसुंग होम मिनिस्टर आजू असादुमान खान कमल ने इरांग थोलक लेबर सिंगी मायुक्ता जेनोसाइड यावना मियोबगी पुंसी मायुक्ता मखल कया क्राइम सिंग सतकी हाइबगी मराल ngasi बांग्लादेश की इंटरनेशनल क्राइम्स ट्राइब्यूनल 1 ICT 1 बांग्लादेश टेलीविजन की खुथांग लाइव टेलीकास्ट तौखिबा वायल द मखोय अनिबु सिद्री फावबा थौरी यानबा ऑर्डर पिखिबगा लोनेना इरांग थोपा मतमदा पुलिस की IGP ओइखिबा चौधरी अब्दुल्ला अल मामुन बुना सही मंगा की फादो पीखरे
Bangladesh khakki natana malemge lewak singi manungda landmark judgment ama oihorogadaba ngasi tribunal asigi wayel adu punna lamai samariga yankai humdoi pali aduga court ki maikaidagi order asigi warol singasi numi yungba matung pung taraga nithoi makhairom tarakpatigi Bangladesh television ki khutangda court room dagi live telecast tawduna malemge mipum khudimakta yenghanki YL asi lauthokkiba tribunal asigi judge singi manungda justice Kholam Mortuza Mozumar su yauki adu moinama tribunal asina Sheikh Hasina amasung Kamalda khwadagi hakpa chairak piragani haiduna lauthokkiba tanjada makhoi anima courtroom da lakhidi adubu sai mangagi phadok piraba IGP Chowdhury di mahake mathakta hojik leiriba Bangladesh ki interim lengana mara leire haiduna charge tawrabasu ko na chatharkiba YL asida maru oiba witness ama orakpaga loina mahak pung asi ayukpu court asigi thabak thoram sing hodringagi mamang pung 8:10 rom tarpada prison ban amada hablaga masing yanlaba security personnel singna section ngak senduna courtroom da pusilaki YL asi laukthorpada saru yakhiba to judge sing justice MD Safiul Alam Mahmud amasung justice MD Muhitul Haq Inam Chowdhury yauki Kona mahaki mayokta YL asi lauthokpa mathau tade masigi mahuta mahakpu YL asi lauthokpaga panthadana leba asida purakadabani aduga leba asigi lemaida sibgi charak pigadabani haiki amaromda ngasi Bangladesh ki court na sidriba phawba thauri yanabagi charak pire haiduna lauthokraba Sheikh Hasina amasung Kamalani mamata madugi thodokta maram orduna Michelle oina lanjelaktuna India da sangjapam lorok libini makoi anigi manungdagi Sheikh Hasina gi maikaidagi di ngasi Bangladesh ki court na piriba YL asi political gi oiba mawangda chatharpa amasung misang mikhai naiba YL ni haina yaningda phungdorakre kariguma chapchana mathau pangthokpa tribunal amagi mamangdadi ayhana YL mayoknabada kiba pokte amasung matik chaba evidence sing piba ngamgani haki Lona mahak amasung Kamalda piragliba YL asi Bangladesh da mikal pangthoktuna khanba nataba lengana chatharpa democratic oidaba khongthang ni haina su maran sikhi Sangai festival gi mayokda lepa yam khalagli boycott sagotkani kasal Sangai festival pangthokpa yaroi hoji makhata pau pijari Manipur lengana thasi kungama thoidagi horduna kunthra phawba numit tarani subna Manipur Sangai festival isingni kungamanga gi tarani thoi suba edition pangthokani haiduna kanba thorang tawraglabasu kokomina boycott tawkhiba yauna lukayana amasung IDP sing festival asigi mayokta leblak kharaba matungda sumakhata na lub amasung miyamna festival asi pangthokpa yaroi haiba wafam phongdunarakli Festival asigi mayokda ngasi nacho apunma maira paibi lumna sinduna nacho kuno community hall da changchin ke bawakat khongjangda saru yakhibi lubasigi advisor ningthaujam thamba leimana hai leiba ki irang loisinbagi mahuta kumai harau da mai on sinduna leiba yaroi IDP sing mayumda hanjinaba sinbagi mahuta Sangai festival pangthokani hairibasi IDP singbu nungside takpani Manipur miyang yawaba ko handringai amadi IDP singbu mayumda hanjandringai da Phawba Sangai festival pangthokpa yaroi haiki hojima khataba pau pijari Sangai festival gi mayokda November kunda relief camp punamata wakat khongjang sangsin IDP sing laingana IDP sing da irangi sebau bibirakanu hojima khataba pau pijari Manipur gi president rule laingana makhoi gi Excitement unanaba honabada pangthokadoriba Sangai festival asi pangthokpigano masung pangthokpa yaroi haiduna nongmai kapnaba khaktana la nati amasung IDP singu hana yumda hanjanaba honabiyo haina Chochapur Maitai United Committee Maitai Council More MCM Committee on Protection of Maitai Victims More Apex Committee of Maitai Village Imphal East Kampupi Maitai Union Torbung GP Victims Common Committee na singba tongan ba relief camp sing da larakliba mafam kaya gi miyo sing na ngasi Langol Game Village gi alternative housing complex ta pangthuwa paugi mifam amada phungdokre wafam asi MCM Secretary L. Borjendra Mitin Pongdola Dunamakatan Haikibada Handaki Sangai Festival si Pangtopiganu Lainga Namakogi Eximen Unanaba
होनबद रिलीफ कैम्पसिंग लेरिबा मियाम की थमोइदा हंजिन हंजिन थुगाइबिगनु चयसी लोसिलक फावद तांका ओम थोना खाइदोलगा आईडीपी सिंग मसा मसा की मयुमदा हंजिलनगनी हाकिबद हौजिक फाव हंजिलम नंगमद्री मरम असिन पांथोकदोरिबा फेस्टिवल असगी मायोक था असगी कुंदम मणिपुरदा लेरिबा रिलीफ कैम्प खुदिमुक्त वाकत खोंजंग चंगसिनगनी मसिद मियामनसु सरुक यादुना सगटपियु हाइकी मणिपुर की मियामना आईडीपी सिंगबु नुंसी अमदि नुंसीदे हाइबदु हंदकी संगाई फेस्टिवल असिद खंगलगनी हारदुना लेंगाना नमदुना पांथोकलबसु मियामना सरुक याबिगनु मियाम अमदि तोंगान तोंगान बलुप सिंगसु खोंजंग असिद सपोर्ट तौबियु हाइकी पाउगी मिफमदा सरुक याखिबा सुचापुर मैतै यूनाइटेड कमिटी की को कन्वीनर नबनिंग थोजम हाई ममांग आईडीपी सिंह संगाई फेस्टिवल पांथोपीदनब हाइजखिब लेखरे अदुबु लेंगांग आईडीपी सिंह तौगदब थबक सिंगदि मपुंग फाना अमत तौबिदना संगाई फेस्टिवल पांथोनब तौरक्लिबा असि याब ngamloi लेंगांग मोरे कांपोपी अमसुंग सुचापुर की मतंग करीमत सिनबिद्री मसीद मतौ करमना संगाई फेस्टिवल सरुक यागद दौरिबनो हंगदुना लेंगांग नमदन पांथोकलबसु आईडीपी सिंगदि याररोय लेंगाक असिद अमदि ऑफिशियल सिंह नमथाक तौरगा आईडीपी सिंह खुलाई ओइना सिजनदुना फेस्टिवल असिद सरुक यालमलबदि मदुद थोरक अफफतगी टेक्चाक पुनमुक सिलि लांगलिब सिंह पुगदबनि लेंगाना इरांग थोनबा आईडीपी सिंह साउनब सिनबिरकनु इरांग अमत लेतना रिलीफ कैम्प तंगसी फाव वाना लेरगलिबासी लेंगाना लो एंड ऑर्डर ngakpa haitabadagi leiribani haibasi khangna chapiu haiki Committee on Protection of Meitei Victims Moregi Community Ace Budana Haki Badan Nongmei Kapa Leblagala Leptre Irang Letre Habiaroi Pia Lengana Achievement Kara Unanabohona with the Relief Campta Sayani Makai Hena Libising Kaubiganu Miam the Utsai Biganu in Sikpa Hanjilabamatam the Festival Pantokadabani IDP Sing Hana Hanjila Luaduga Festival Pantok Minasi Miam Nasu IDP Singna Sangsiliba Konjang Singda Saruyamin si haina appeal tauki ngasi sangai festival ge stall sing yen thona ba draw of lots pangtho lagani boycott tauba yauna pangtho pigano amasung saruk yaroi haina mai kai kai adagi lu amasung miyamna launarak labasu namduna pangthok naba thaurang toriba manipur lenga ki sangai festival singani kunga manga da stall longduna hangadaba miyoi singda stall sing yen thona bagi draw of lots ayenu tin pumari tabada pangtho lagani hari wafam asi lenga ki trade commerce and industries ki director na tha si tara mari da thokpa notice amana phongdorpani aduga stall ki damak online da application sing pisin bagi aroi matamsu ngasi November 13 lisingani kunga manga gi nungtin pumari phawba sangdole haina su notice asina khanglakibani Sangai Festival ki parking tobiganu club Palace compound da laiba Palace compound youth welfare club ki general secretary M Subhasis na ngasi thorpa cheola mada handak chai lisingani kunga manga gi pangthokadoriba Sangai Festival asiga Mari Lainana Club Asina Tha Sigi Taramatu the Pangtok Kiba Executive Committee Singi Mifam the Loba Waraki Matung in Asinum Tingi Pangtok Tuna Lakpa Gari Parking Adu Lebaki Hauji Oriba Pim Masi Yang Laga Taujaroi Kanagumana Su Club Asigi area the parking Tobiganu Hairi Nungmega Konan Fare Police control room nanga sinumidang thorpa cherola madanga si security force na Impal East ki Sagolmang police station ki jurisdiction manung chaliba tiger camp ki community hall manakta leba thangjam thongamba maite elai singsang kun taruk ko bana ma phare hari mak phaba gi tiger camp khula sigi laising haina khangna ba singkhongi purki asoba manakta gi .38 ki pistol ama amasung magazine ama recover tore hari ZSUM amasung AZSU की platinum amasung diamond jubilee Jeliarong Students Union Manipur ZSUM amasung all Jeliarong Students Union Assam Manipur amasung Nagaland gi platinum jubilee lising masama pani phuma pal lising ani kunga manga amasung diamond jubilee lising masama pan humpuga manga lising ani kunga manga gi thoram sing Tamilong district ki Tauksem headquarters ta tha si kunga mari dagi kuntare phaw pangtholagani hairi thoram masida Nagaland gi deputy chief minister TR Ziliyang Manipur gi MLA Dingailung Gamai amasung awangbong numai na mathangsina thobe mitunglen akhanaba mitunglen amasung ship horse oigani hari thoram singa si building legacy shopping future haiba pandam da pangthokadabani hari Bishnupur district ki home suba quarter gi disha meeting pangthokre Chairman oriba MP Bimona official singda angam bathak tamiyam gi thabak tawna ba pautak pikre
ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯕꯦꯂꯞꯃꯦꯟ Coordination and Monitoring Committee Disagi Omlak Suba Quarteri Mipam Ngarang the Hordun Ngasi Pauba District Asigi Mini Secretariat Labor Conference Hall the Committee Asigi Chairman Oriba MP Dr. Angomsa Bimola Kojam the Sierra Lodun Pantokre Mipam Asida Saru Yarkiba MP Budi Buti Commissioner Puja Elangam Taram Oladuna MP na left na support amasung guidance PB Yugi Damak Tawiman Kangba Pongdoki Loina na district asigi grassroots level dagi hordona mayok dariba khudong chada basing ko naba amasung masak khangdo naba satkiba field visit yauna district administration na paikhat patungan tongan mathabak singi matang da sandona paudamki loina na disagi framework matungina paikhat kadaba thabak thorom singi matang da panki Mifam asigi ahan manumita chief medical officer zonal education officer zone 4 jila parishad ki CEO district agriculture officer amasung ate line department singi maikai dagi marik chumba thabak thorom singi waribat phibam amasung PowerPoint report sing thamki Mifam asida sarga akiba chairman MP Bimolna CMO amasung DC na ultrasound machine ani thamna buhona badalaw ki bathaudang chu thagat ki machine ani asi amana Bishnupur district hospital da thamlaga amana CIC dingthau khong da thamgada bani hairi district asida national program for prevention and control of cancer diabetes cardiovascular disease sing amasung stroke no singba sing mayok naba lokhalagliba thabak sing de hen pungning sang naba direction piki loine na district asigi official sing ko yang mathakta hona duna wan tho leba awon ma district ama purak minana ba punna hona minagada bani haina su khangan ki MP ki maikai dagi su pangba ya ba mating sing mang na ngamba thaki manung da lebak sing leiba sing dagi pangani haibagi thajaba su pirangki Mifam asida Bishnupur gi SP TS Shankar Deva amasung district level officer sing na saruk yaki hairi